अहानबद पाव अमना ब्लॉगर आरके इचंथोइबी की माकी दुकान दा बॉम अमा थनमले हरी मखा ताबा अपडेट मैम पुनः ngaimiनasi ngasi numida waram phongkhiba tongan manipuri sipungsing amasum thokhiba thawdo wathoksingdagi maroibi ipausing मैमना thamjari ahanbada kanglaipak ki mairadi ki lokusarga gari accident miyoi ma lekhidre tata truck amaga royal enfield motorcycle amaga thengaina bada motorcycle thorakpa accident thokpam madu lekhidre accident adra hakthena siena bani haiba police na fogat pangam khriari thawdo singara numidang pung 3 makhairom tab matamda sagol ban tera khuraijam leiraki car wash and cafe manakta thokibani lambi ki khudong thiba thawdo aduna lekhidraba miyoi dudi laisram okendro gi masanupa laisram elendro sei kungani pan kawi hari police na fogat khraba miyoi ani adudi assam gi golaghat ki manungsana leiba Bidyapur Rajapuri dagi truck driver Javed Ali gi masanupa sei kuntragani pan suraba Mainul Haq amadi maki second driver Dimapur dagi Anil Bardewa sei taragani pan apokpa Balkumar hari Elendro na maki Royal Enfield registration number MN01BE1345 ta thauduna lakpata tata gari registration number NL07A 9013 ga thengaina khibani hari Thawayaudrava Elendro ki rims ki Meril Samda Thamkibaga Loidana Hagalaga Gari Adu Police na Sisto Kriari Makasa Tharak Poina to performna Larik Tama Phangdraba Mahiro Singidama Education Department Akanava Thausalama Pekhatiu Hizam Rosan Larik Tamjaningba Lamdam Siki Naha Kya Manipura Thokli Bisahi Amaga Tha Tareram Suraglab Irang Shinamara Moiduna Khul ngak tuna lady Makoi Bularik Tama Pangnava Mahiro Singidam Education Department Akanava Thausalama Pekalpa Daraka Lady Hana Manipur Student Federation MSF ki President Hizam Rosan Fongdrakli Ngasi Kwa Kaitel Thanauzo Makhalikai de Liba MSF ki head office ta Manipur Student Federation ki Kungatruk Suba Foundation ki Thoram Pangtuki Thoramadu MSF ki Chief Advisor Laisram Lukhoi MSF ki Forum President K.S. Gaurasandra Forum Vice President R.N. Koirem Amadi MSF ki President Hizam Rosan Nasaryaki Thoram Siga Mari Laden Hizam Rosan Hai India Lenga na Samlak Libi Education Policy Awang Bataki Policy ni Adubu Panapapa Policy Oiduna Su Tabak to Ontopangam Drabadi Apapa Mahi Pangmangam Laiki Magna Hai Lamdamasida Lady by Education 6 Masida Tadarak Liba Budget ki Senpam Lushina Nabuhonaba Apapa policy amata tung koina satnana bohona daba thawong sida national education ki policy ki marai bak tambangamde India ki anaw education policy MEP 2020 ki asi khwaidi ki phaba policy am oiragasu lamdam sida mataw kramna mai pangna thabak to ontopangam gani haibasi asawba huang am oiri lamdam sida afaba mahima singi kanglo na malakna bohona ba matamda education department da lady staff singi asawba thawdang lei haina su phongdoki Magna Makata na hai Lup asigi academic campaign ama oina sangsinduna lakpa aikoi lirik ningthina tamsi asigi makhara tungan batampaki district singda lemna akhanaba loksing takwi tambibigi thoram class 10 amadi 12 thagadoriba mahiroi singida makoidi academic ki pukning wakhal sarangna bamadi pakhatpa singdagi khara makai koknaba pangthoktuna lakpani Haukiba income Zali Singaniga Kunga Humdagi October Taragamapan Kumalampak Lamdam Siki Mahiri Lupmanga Amadi Ems Nasundana Iramda Masibu Kanjana Mahiru Ama Oina Kunaishi the Laubiaba Taudang Singamadi Isagi Iramdamdi Isana Naksagada Bani Haibigi Aset Wakalonamada Yumpam Oiduna Aikogi Tunglam Satkalasi Haiba Bannergi Makada Kang Hairaba Ozasing Academic Shan Amadi Intellectual single loina hiram kya da kumna khana lainaki loina warep kya slominaki mitopna mapu oibi yaro heba kholau sing season aduna mahiroi taruna haukibi english singaniga kungo humdagi November marida Imphal College ki mahiroi single loina khongchat ama sakhi haibasu phongdoki hena pausna makhatarakli makhasa tharak poina to papaum uttara sanglel sana kunung na sinduna kwak tan bagi thoram pangtokre Lamdam asibu tangdu laitaba nungai yefaba lamdam ama ohenabagi wakhalonda sahi sa kyagi mamangdagi pangthoktuna lakliba sahi sigi oina sungasi pangtokli Uttara Sanglel Sana Kunung na sinduna mapungoiba thauram
थौरम चटपी अमदी नाट की ओइबा लाइनिंग लाइसोनगा लोइनना वांखै निंगोम लेकाई कम्युनिटी हॉल पांगतोखी निंगथौ पालिंगी मतमदगी सनदुना लाकपा लिग्लमसिंग काइहेंदना क्वाक तानबगी थौरम असे अयुक्तगी यौखी लाइसिंग पुरेन याउना सना कुनुंगी फमनाइबसिंगना निंगथौ लाइसेम सना जावबदा खुरुमजदुना थौरम असिगी अचौब सरुइखी तुंगदा नुंगथिल पुंग अहुमलोम तारकपा दुवाइदा सना कुनुंगदगी अंगोम लेकाई कम्युनिटी हॉल तमना खोंगसत अमा लाक्तुना मफम अदुना क्वाक तानबगी मपुंग ओइबा थौरम पांगथोकपा हौखी मफम अदु यौबगा अमाइबी थौबल जगोई लानसिंग पुरेनगी सिनौ लैतेंग थौबल पाना मरिगी खौसाबा नाटकी जगोई अमदी थांगतान सिंग थगुल तोखी नुमिदांग वैरम लंचिंग पुरेना क्वाक तान बसतकनी लोइदना क्वाक तालरब मतुंग क्वाकी लनपाव निंगथौदा तमगनी मदुगी तुंगदा लमदम असिदा तागदबा अवाना सिंगाक थोक्तुना तंगदु लैताबा सहोंग होंगबा पिनबिनबा निंगथौना क्वाकसंग मनुंगदा इरा थौनी तौरगा मफम मदु थातोखनी तुंगदा माइसौ पुरेना निंगथौगा लोइदना फमनाइबसिंग नुंगोई सारेन चनबा याउना तोआन तोआनबा लैथौसिंगसु मखा ताना पांगथोकनी हाइदि अतोपा पावमना सायोकागी निफुगा मंगा सुबु मापोक नुमितकी लोइनना सलाम तोंबदा थॉमस हार्डी निंगसिंग मना 2024 पीदुनि कायखुमनख्रे साहित्य योखत कंगलुप सायोका तेंथा लिंखतखिबा इंग्लिश अमगा समपंगा निफुगा तरेट की अक्टोबर 10 बु निंगसिंगलदुना ngasi sulup asigi nifuga manga suba mapok numit thoram tentha khongbal da leiba tentha multiflex ta pangthokhibaga loinana sayoka na sahi khudingi piduna lakhiba Thomas Hardining singwana 2024 lamdam sigi saknai raba aiba salam tombada piduna ikai khumnakre Kaviraj Moirangthep Rajendrona donor oiriba award asi sahi sigi oina aiba salam tombada piduna ikai khumnakre Kaviraj Moirangthep Rajendrona donor oiriba award asi aiba salam toman iba taubul dairibu khangatuna ikai khumnakhibani award asida salama citation ama memento ama loinana case oina lupa lising manga yauri adi ngasige thauram adugi manungsana BM Nobel Award 2024 fangnaba Dr. Moirangthem Priyobatra Singha Best Short Film Director Award 2024 fanglaba Rakesh Naurembu taran okre thauram aduda khori role sandoklu ki president Tomba Babulurana athoiba mithungle Sayoka ki president Kartik Maibana thauram apu amadi Manipur Sahitya Samiti Taubul ki president AK Devendron akhanaba mithunglen oina sarugyaki thauram ki president oina sarugyaki ba Kartik Maibana thauram aduga mari leina kwa ngangluduna phungdokhibada tentha khungang ki lamda wakhalon manaba aikhoi tarena masu taret ki atia haina mingthon na lairik ama phongduna aibigi lup ama sapong lakhiba lup asingasi sahi nifuga manga mapung pharakwa sida nungai ba phawi tentha khungang dang asidi leptana aibi kya thulaktuna Manipur gi khorirol sokonhan ma honabada thaudang khra yaba ngamjaraki ningsing bayabadi award asi phanglaba aiba salam toma kumja inglising amaga samapanga nifuga taruki megi taraga mari to Bishnupur district ki manung sanba taubul awang laikai ward number 5 ta salam ibom sa singa madi thaudam ningol salam ongwi Lasami Devi gi mapari oina taibang khongtaraki ma ngasi phawbada tuan lairi kunthra gi mathakta iduna phongkhre hairenisu pausta makhatana su phongdorakli Makasa tharak poina panam pausi dana sumna phongli sana kunung amadi wangkhai angom laikai da kwak tan bagi thoram pangtokre yellow fruit na mai pak bagi lambi ta lakani haibigi khudam sangdam piri ningthau sana kunung amadi utra sanglen gi maruiba masilama oiriba kwak tan bagi thoram ngasi Rajya Sabha gi MP su oiriba Manipur gi ningthau sana jawa lasemana lusingduna sana kunung amadi wangkhai angom laikai gi wal community hall pangtokre thauram masi utra sanglen sana kunung amadi laining thau sanamai temple bona punasinduna pangtokhi thauram gi mangoinana ngasi ayukta gi hauraga lansing purel hanjabana sana kunung karaklaba matung ningthau gi yathang laurabagi thauram su pangthokpaga loinana thauram adu sana kunung gi saknairaba angom ningthau pong batara amaiba loisang pena loisang maibi loisang thangta loisang sana pala sasakpi loisang amadi lebak miyam yauna pangtokhi thauram asida kum asigi apapata khudam sangnam yengba madi phattaba singdagi ngakthokpani masil asigi kanglon matungina pana thausaraduna pana paragi haithoi singthoi batanaki kwaksangda miyoi humfu laklaga sanamiyeng taraduna lebak ki apapata yengki amasum
balon hanjabana sana kwak pai khiba maikai yenglaga sei suki phatta khudam changdam su lam takhi haidi kwak tan ba thoram ga mari laina ningthau leisem sana jawgona phongdokhibada ngasi mera gi tarani pan ba me asida pangthokliba thoram asi maina wai tang sam haiduna ipa ipo haktigi pangthok tuna lakpa kwak tan ba haiba thoram aduni handak sei gi oina thoram asi nongpok natragana singkhaida pangtho u haiba leibana wangkhai angom leikai World Club ki lampa asida pangthok panai ki sei sigi oina iramdam asida lakadaba phataba yekhai thingai ba madi yekna bana langoi chanchilakadaba lairamba punama pokthok samthoknaba asetpa laithauga loinana thoram asi pangthok pani kwak tanduna khudam sangnam yengbada andak sei sigi oina ka hen afaba ma haiba dudi oidi aduma pu mayuknari ba awana kya si koktuna akon mara yellow furupna mai pakpugi lambi dura lakani haibagi khudam sangdam piri hainisu ningthauna phongdokhi ningthau laisema sana jawbun hai haujik manipura ne tadaba madi awana kya mayuknaba matam oibana kwak tanba thoramasi hokhiba matamna harau kuma yauna pangthokpa adumakti tawdre lai gi oiba tawdaba yadaba kanglon sing adu khak kaidana thoramasi pangthokpane ngasi kwak tanbagi thoramasi pangthokpaga loinana lamdam asida mausagi punsida hanjinduna yekna tingkhang leitaba lamdam ama purakpa oirasanu hairi loisilakpo oina tenma pawmna kuki khullomda Changkhi haiba wakhal soiraba miyoi ama thiba khangdana leiri thasagi nipana pukhau terapur mamangda leiba kuki khullomda kuki khulemda Changkhi haiba wakhal soiraba miyoi ama ngasi phawba thiba khangdana leiri thiba khangdana leiriba miyoi dur Imphal East District ki manungsanma uyumpok awang lekai digi yumkhaibam santi sai humfuga mari apokpa lekhidraba yumkhaibam akhamba kawi hari Bafam khangdana leiriba yumkhaibam santi gi langla langjin athupuda puthokpiduna imung manungda tekta kaidana sinnabi hainasu maikai dongi miyamna leinga ki pungning singsilakri iramasigi matangna ngasi uyumpok multipurpose community ki hall satakhiba wakat mipam amada saruk gyaraduna haikruism ibohal koba khunjaman hai yumkhaibam santi hairiba miyoi su wakhal soiraba misani miyoi si hokhiba October 9 ayuk pung 13 tabada pukhau dolai thabi romda lakpadagi security force na mayumda halankibani masigi matung pukhau terapur mamangda leiba sekon amagi manakta Changkhi haiba miyam unhauki madugi matungda sadang belai kauba kuki khulamar Changkhi bra haina sumiyamna singnari adubu mafam aduda mitagi miyoi singchang mayadabana mafam khangdana leiriba santi thibada khudong sadaba mai unari maram aduna lenga ki mari leinaba singna mafam khangdana leiriba santi bu thigai piduna imung manungda sinabiu lengana santi bu thibada miyeng sangdrabadi uyumpok gram panchayat kaknatana make somda leiriba club amadi maira paibi singi oiba committee ama semduna makha taba khongjang jangsinanaba sem sari haidi ado hausikui nadi myam paus matang solution jarage masumyam punana update ngaminasi